RKCS Birth Centenary Celebration Committee amasung Sahitya Thopang Lup ani na sinduna RKCS Birth Centenary Celebration ga mari lainana talk program amadi saideng pathokpagi thauram ama pangthokre Kaisamthongda leiba RKCS Art Gallery da pangthokpa thauram aduda Art Society Manipur ge hanagi President Aribam Joy Chandra amadi Standard College ge hanagi Principal Chongtham Ongbi Subadani na maruk oiba michunglan sing oina sargyakhe thauram aduga mari lainana RKCS Birth Centenary Celebration Committee ge Secretary RK Budhi Mantana Hai, Laikhidraba Rajkumar Chandrajit Sana, RKCS na Maraibak Maramdam Nungshi Jabage, Lai Kaya Yetuna Thamlambi, Adobo Housing Nupilan Memorial Complex and Laiba Nupilan Saktam Ase, Yeknaba Honabada Awaba Kaya Mayuknuke, Matam Aduda Committee Yetnaba Kaya Lakibana, Kudongcha Dabakaya Mayuknakrabaso, RKCS Masamak Anishuba Nupilan, Hakteng Nana Tengna Hawa Maramna, Mahakna Tauramba Design Ado, Gasi Nupilan Memorial Complex da Equine Uba Fangpade. Mahakna Nupilan ga mari lainana tauramba thabak sing adu ningsingduna ngasigi thauram asi pangthokpane thauram asida Aribam Joy Chandra Sarmana RKCS amasung Nupilan haiba hiramda wangangki aduga aibi kuntare na RKCS da saithaba saideng kaya pathokhe saideng sing ase laidik oina fongdoknaba thaurangsu tawri haina mahakna makhatana fongdokhe RKCS ki chama subagi palangi saruk amoina RKCS na mariwa maramdam sijaba painting me ami ekpasida mana nupilan ji saktam mana gi na honab da wa ki ba thinakiba amasung hujil khiliba nupilan gi mitamasi sana bohanabada mana design tawduna mana awawa kya nangiba ma haibdi matamda yetnaba me amu yawi na committee sina adu RKCS masadi apagi nupilan ji thingno ho oibana mana design ju tawdana ngasi apena uba phangibsini